आकाशवाणी इम्फाल नोलिनी देवी न पाउ पाजरी अहनबदा मरुइबा पाउ मणिपुर हौकिबा पुंग कुनमरीदा कोविड-19 के अनौबा केस 994 थेंगनखी पॉजिटिव ओइबा मियोय 13 सिकी अनाबा 465 नाबा फकी मणिपुर ngarang फाउबदा पुना बेनिफिशियरी लाख 5,39,992 दा कोविड की वैक्सीन कापख्रे प्रधानमंत्री न हाइरी लेबाक असिगी थाइनदगी चटनरकपा मवोंग अमदी टेक्नोलॉजी असिना आत्मनिर्भर भारत की शक्ति ओइरी लेबाक असिदा हुजिक फाउबदा कोविड की वैक्सीन डोज कोटी 50 गी मथक्ता कापख्रे कोविड-19 दगी नाबा फरकपगी चांगसु 43.3 यौरे अमसुंग आकाशवाणी अमसुंग दूरदर्शन की पाउ मियामना यामना पामनरी हाइना रॉयटर्सना फुंगदोरकपदा इन्फॉर्मेशन अमसुंग ब्रॉडकास्टिंग मंत्री प्रकाश जावड़ेकरना नुंगाइबा फुंगदोकले सही तरह निपान की मथक्ता लेबा मियोय खुदिंगमक लेमना कोविड-19 वैक्सीन कापथोकनबा थौरांग पाइखटलिबा असिदा मपुंग ओइना नहा ओइरिबसिंगसु सोयदना वैक्सीन कापथोकनबा हाइजरी कोविड की अकीबा लेरिबना मियामना चेक्सिनबा वाटपगी थौंगसिंग तोकपिदुना यारिबा मखै युमदगी चथोक्तना लेबियु तंगाई फदना चथोक्लबदी फेस मास्क सुपियु फुट 3 के सोशल डिस्टेंसिंग थंबियु माइ मिट अमदी खुदसा टोइना हामदोक्तुना तरुतनाना थंबियु सुक्सोय सोयदना वैक्सीन कापथोकपियु कोविड का मरी लेनबा पाउसिंगीदमक नेशनल हेल्पलाइन नंबर 011-2397-8046 नत्रगा 1075 दा फोन तौबिबा यागनी राज्य के हेल्पलाइन नंबर ना 0385241168 अमसुंग 180034538818 नी कोविड-19 दगी ngakthoknaba tangai phadaba chana kanglonsing ngakna chatpinaba all jiribam united clubs association ajuka gi president mutum maipak sana mangangna appeal toratuna hai miambu mutum maipak sana mangang president all jiribam united clubs association ajuka na khurumjari nungsijaraba ericha sing tamthiraba covid-19 laichatagi kanjanabagi damak aikoi amuk hana cheksinbagi phirep lawminarasi सही तराग निपांगी मथक तलाइबा मियोय खुदिमक कोविड-19 की वैक्सीन कापथोकपियो फेस मास्क सोयदन उपियो मी अमगा की मरकता फुट 3 लापना लैबियो हैंड सैनिटाइजर नत्रगा सापोन सिनदुना खुद सा सेंगना हाबियो लाइचत असिदगी ngakthoknaba matam gi laingana piba tangai फदबा चना कांगलोनसिंग अकोय खुदिमना ngakna चटमिनसि चेक्सिन बाहायबसिना लाइचत असि चंगहनदनबगी ख्वाइदगी फरबा पाम्बैनी मयाम्बु अमुक हन्ना खुरुमजरी हौजिक मपुंग ओइबा पाउ मणिपुर हौकिबा पुंग कुनमरीदा कोविड-19 के अनौबा केस 994 थेंगनबगा लोइनाना अपुनबा पॉजिटिव केस की मसिंग 63,913 सुरे राज्य की हक्सेल विभाग नंगसी नुमिदांग वरम थोकिबा चेरोल अमदा हाई पुना सैंपल 3,939 टेस्ट तौबदा मियोय 994 पॉजिटिव ओइबा थेंगनखिबनी ngasi oina positive oibagi sang sada 12.9 nauna positive oikibasing adu Imphal West tagi sama marphunipan Imphal East tagi sama ahum Bishnupur tagi yangkai humdoi Thobal tagi nipumapan Kaksing tagi nipuhumdoi Surasanpur tagi kuntra humdoi Ukhrul tagi kuntra Kangpokpi tagi 13 Sandel amasung Tengnopal tagi 3 Senapati tagi mari None tagi ani amasung Pherjol tagi ama yauri हाइरिबा मतम असिकी मनुंगदा कोविड-19 पॉजिटिव ओइबा मियोय 13 सिकीबगा लोइनाना सिकीबा मिकी अपुनबा मसिंग 1,035 सुरे पुंग कुनमरी असिगी मनुंगदा कोविड के अनाबा 465 नाबा फदुना डिसर्ज तौखिबगा लोइनाना नाबा फकीबा मिकी मसिंग 1,085 सुरे नाबा फरपकी सांग 73.3 हौजिक एक्टिव केस 8,963 लेरी मणिपुर ngarang फाउबदा पुना बेनिफिशियरी लाख 5,33,992 दा कोविड की वैक्सीन कापख्रे मसिगी मनुंगदा मियोय लाख 5,10,433 ता अहानबे डोज की अदुगा मियोय 10,32,455 दना अनिसुबे डोज की वैक्सीन कापख्रे इम्फाल ईस्ट जिला तथा आजगी कुनमाथोइदगी हौदुना विधानसभा केंद्र खुदिंगमक्ता मास वैक्सीनेशन चथरी पाउगी मिफम अमदा जिला आसगी डेपुटी कमिश्नर खुमनथेम दाइनाना हाई जिला आसगी बेनिफिशियरी लाख 1,35,दा वैक्सीन कापनबगी पांदमदा केंद्र की ओइना वैक्सीन कापगी थौरम असी पाइखटपनी
Masida hanagi vaccine kapam center sing adugi mathakta ahenba mafam tara nongma nongmagi oina lokhatuna vaccine kapkani. Masigi tamak ahenba doctor nurse amadi atai mioi singsu sizinagani. Vaccine kapagi thabak asida miyamna mateng pangbinabasu mahakna apil tawri. Tengnopal jila gi oinasu khulkhulda chatuna vaccine kapagi thabak ngarangdagi hokre. Hauji phawbada jila adugi punna mioi lising tara nithoi chama taruk vaccine kapkhre. Masigi matangda jila adugi district immunization officer Dr. K.S. Gojena hai. Hana routine oina kapamba COVID vaccination asigisina arapa khungangdagi mi si ekoi COVID vaccination center da lakpagi sangsi handharakadagi ekoina Tengnopal gi district da block ohum masi block Tengnopal block more block sida mobile team ohum COVID vaccination gi da semjare masi ngarang tarik kun gu humdoi June sidagi ekoi hawjare ngarang ahan ba hawbun numita sothadana lermaba miyang gi COVID vaccination gi kenwasi ngarang si yamna improve tawi outreach oiba village sing salaga tabum matam sida ngarang sida apunba mi chaniga nifuguni pana koi vaccination tawba ngamai ngasisu gi makhata na ujiki mobile team ohum sina chalaga tongan mafamda anu toroga koi pandam thamjari Kamjong jila tasu khulkhulda chatuna COVID ki vaccine kapagi thabak hore ngasi district health team na lawphong amasung sadong khulda vaccine kapki Ukhrul jila ta jila adugi primary health center tareta COVID ki vaccine kapagi thabak sathari hauji phawbada jila adugi mioi lising tarani thoirom vaccine kapkhre City Police ki team amana ngasi ayu angan bada Imphal gi bora gali amasung masigi akoibada yu thingna ba thiba humbagi thabak sathabada mioi ama yu ngau liter humpuni thoiga kunana fare hairi ngasi ayu pung tara aduwaida City Police ki osina luchingba kangbu amana Imphal gi polo ground manakta chathakiba yu phabagi drive ta mioi amasu yungau amati yungang kaya marunga kunana fare tungda makhata ba thabak lokhatnaba pharba mioi sing amati yu sing adu City Police station da fukhre BJP Manipur Pradesh ki State Executive Member SKB na ngasi akasbani Imphal gi ipaw kangbu da oximeter hand sanitizer amasung mask mateng panglakre Srimati Kebi na hai COVID-19 gi lachat manungta miyam da leptana pau phangana ba honabada news unit asina lawriba thodangbo sakangbo oina tengbang gi polamsing asi pibani Akasbani Imphal gi note isai sakpi sanambam Shyama Devi ngasi ayuk Imphal gi uripokta leiba masagi yumda leikhidre mahak sahi marphu manga sukre Shyama Devi Manipur State Kala Academy Award piduna ikai khumna khibi sai sakpini tabiriba pawasi Akasbani Imphal dagini Pradhan Mantri Narendra Modi na hairi leibak asigi thaina dagi satnarakpa mawong amadi technology asina Atmanirbhar Bharat ki sakti oiri mahangna hai sanapot amadi games puthokpada mahausadagi leiraklaba mawong sing amadi technology punna sijinabana leibak asigi tawbang ambagi sakti su leptan hengalakli इस चुनौतीपूर्ण समय में देश के पहले टॉयकेथॉन का आयोजन इसी भावना को मजबूत करता है इस टॉयकेथॉन में हमारे बाल मित्रों से लेकर युवा साथियों टीचर स्टार्टअप्स और उद्यमियों ने भी बहुत उत्साह से हिस्सा लिया है पहली बार ही 1,500 से ज्यादा टीमों का ग्रैंड फिनाले में शामिल होना ये अपने आप में उज्जवल भविष्य के संकेत देता है ये टॉयज और गेम्स के मामले में आत्मनिर्भर भारत अभियान को भी मजबूती देता है प्रधानमंत्री नंगसी तोयकाथोन लिसिंगनी कुनमाथोगी खनन नैनबदा सरुक यारदुना हाय ngасidi malem asina bharat ki kala sanskriti khunai amadi tawbangamba kaya ado kangningbा pokle mahangna hai lam asida lebak asigi sanapotna jingba sariba udyog singna achauba thodang lobai yai miyoibagi punsibu hena yaifa hanagadabagi mawongda sanapotching sabagi tangai phadaba adusu mahangna panki mahangna hai ngasi sizinariba online natraga digital game sing asi ayambana lebak asigi oiba wakhalon ga chusinate lebak asida mayoknariba samasya kaya marum kokhanaba honabada toikathongi maru oibadu palladuna Sri Modi na hai asigumba samasya sing kokhanbada toikathona maru oiba pambai ama oiri mahangna hai asigumba toikathongi pandamasi lebak asigi narol singnasu haktingna na mari leinai Sanakhonaba amati game ki malemgi kaithel asi $1 billion chamarongki ni hainasu Pradhanmantri na phungdoki Vocal for Local gi mantra gi maru oibadu palladuna Pradhanmantri na lebak asida sajaba sanapot amati game sing leinabasu miyamda appeal tawri Thauram tu da saruk yakiba mioi singna puthokpa kananingai oiraba wakalon sing adubusu thagatpa phungdokladuna Sri Modi na innovative oiba game sing sem saduna puthoknabagi matangda mahaki mot amati wakalon chu phungdokhi
योगा की मरु ओइबदु पल्लदुना श्री मोदी हाई हौजिक्ति योगा बु पामनबा हेंगलकली अमसुंग अनौबा मवोंग की सानपोट अमदि गेमसिंग असिनसु योगा बु अमुक हेना मियामना पामनबा हेंगटहलगनी Toikathon lisingani kunmathoy asi Shiksha, Women and Child Development, Micro, Small and Medium Enterprises, Textiles, Information and Broadcasting Mantralay Singh, Department for Promotion of Industries and Internal Trade Amadi, All India Council for Technical Education na punna sahi asigi January mangada haudokhibani. Masida miyoi lak ama lising kun lomna register tawduna tungan po pakhalon lising tarataret ki matakta pikhalaki. Thawram to the Railway Mantri Piyush Goyal, Shiksha Rajya Mantri Sanjay Dotresu Sarugyaki. Hauki bapung kunmari da Bharat puna beneficiary lak humpumari lising marpumapan lomda COVID-19 gi vaccine kapki masigaluna na vaccine patungbada sathariba vaccination drive asida hauji phawbada punna COVID ki vaccine dose koti kuntra lak tara taruk hena kapkhre. Zero lamada kendra gi haksal mantralay na hai. Haukiba pung kunmarida leibak asida COVID ki anoba case lising yankhay mari subna hupumapan tingnaki. Leibak asida hauji COVID ki active case lak daruk lising kuntare lomda ngaire. Haukiba pung kunmarida COVID ki anaba lising humpunipan hena naba phakibaga loinana leina asida ki naba phakiba migi masing koti ani lak marphutara lising humpu humdo hele. Mantralay na makatan hai ngasi thangna na nipuni thoini suba numit oina COVID ki anoba case ki masing dagi naba phakiba migi masing na hen ki. Leibak asida COVID-19 dagi naba pharapagi sangsu leptana hengalakpaga loinana haujik sada marphutara taruk dasmik taruk ama yaure. Marak asida kendra gi hakchel amasung yaifa yumbal mantralay na hari beneficiary singda kapnabagi tamak haujik rajya amadi union territory singda COVID ki vaccine dose koti ama lak marphumapan hena leiri. Haujik phawbada kendra na rajya sing amasung union territory singda COVID ki vaccine dose koti kuntra lak kuntra humdo hena pikre. Lagliba numit humni asida COVID ki vaccine dose lak kunmathoy lising mga hena rajya sing amasung union territory singda piragani hainasu mantralay na phungdokhi. Pradhan Mantri Narendra Modi na tha asigi kuntareta Akashvani ki man ki baat thoramda leibak asigi amasung mapalam ki miyamda mahaki pungning ki wa phungdokani masi thorum asigi humputara ni pansuba episode ni. Pradhan Mantri na miyamda thorum asigi damak makoy wakal phungdorakna bahairi. Miyamna namo app natraga MyGov open forum da makoy wakal phungdorak payagani. Toll free number 1800117800 dasu Hindi natraga Ingraji da makoy gi message tharakduna record to bayagani. Miyamna 1922 dasu miss call piraga SMS ki khutang da Pradhan Mantri da makoy gi mot phungdorak payagani. Akashvani Imphal dagi pau tabiri. Public broadcaster Akashvani amasung Doordarshan ki pau Bharat ta miyamna yamna pamnari haina Reuters ke study report amana phongdorakliba aduda information amasung broadcasting mantri Prakash Javadekar na nungai pa phongdokli. Public broadcaster sing Akashvani amasung DD News amadi masigi print brand singda miyamgi thajabagi sangsu wangna leiri. Reuters Institute for the Study of Journalism Digital News Report lisingani kunmathoy ki tara suba edition da wapamasi phongdorakpani. Prasar Bharati ki Chief Executive Officer Shashi Shankar Vempati naso Doordarshan amasung Akashvani ki Prasar Bharati Field Unit changwa henbada thagatpa phongdokre. Mahangna hai e-office sada chama sijinabaga loinana IT gi lamda su singtha ningai oina manglomda sangsilakle. Delhi Sarkar hanlangi Olympic medalist Karnam Maleswari bu Delhi Sports University ki ihan hanba Vice Chancellor oina hapkhre. Weightlifter ama oiramba Maleswari asi Olympics sa medal lama phangbangam kiba Bharat ki ahanba nupi sanaroini. Mahangna ing sok lisingani anida pangthokiba Sydney Olympic Games sa bronze medal phangki. Delhi ki Mukhyamantri Arvind Kejriwal na hai Delhi Sports University asi thabak hauragani amasung masi achauba manglan ama mangphaunarakpani. Luisilakpada COVID-19 dagi ngakthoknaba face mask uppa putaruk lamna na leiba khutcha amati maimi tarutana na thamba haiba achamba thawong ahumasi ngangna chapinaba amukhana ningsingjari. Aroibada maroiba pau amukhana. Manipura haukiba pungkun marida COVID-19 ge anoba ke sangmani phuma panthengnathi positive oiba myoi taramatoi siki anaba satuk humpumanga naba phaki. Manipura ngarang phawbada puna beneficiary lak manga lising marphutara humdoi chahum yankhaini thoida COVID ki vaccine kapkhre. Pradhan Mantri na hari leibak asigi thaina dagi chatnarakpa mawong amadi technology asina Atmanirbhar Bharat ke sakti oiri. Leibak asida hujik phawbada COVID ki vaccine dose koti kunthra gi mathakta kapkhre. COVID-19 dagi naba pharapagi sangsu sada marphutara taruk dasmik taruk ama yaure.
अमसुंग आकाशवाणी अमसुंग दूरदर्शन की पाउ मियामना यामना पामनरी हाइना रॉयटर्स न फोंदोरकपदा इन्फॉर्मेशन अमसुंग ब्रॉडकास्टिंग मंत्री प्रकाश जावड़ेकर नुंगाइबा फोंदोकली पाउ लोइसरे।